wakan hamjariba or protest tawjariba si aikhoigi Langmaithet upper primary school asigi matangda aikhoigi guardian sing amasung parents sing na pullaga awat pa oja thabir nabagi damukta phamjabani aikhoigi education department gi maruoiba aikhoigi ZEO amasung tongan ba officer singda aikhoigi primary school na se upgrade tawkhra matungda jiphawa class pre nursery dagina class 5 phawba hujik run tawri mayek kidi class 8 phawba lebam thokpani adubu 8 phaw leitabje oja sing awat na maram oraga class 5 phaw hujik run tawri adu hujik run tawriba oja se oja taruk taret na fajana takpi bam thokpani adubu school na sida sumna tangi oja mari khakna class 5 phaw se jengchin na lei aduki matik oja sing awat pa lei aduna mari lainaba education gi department gi leader singna Langmaithet upper primary school gi awat po da sing se athu matam thabirnaba kayara khan hajakre aduga amuka jining jari madudi 2026 asigi anob session hobunanga ba awat po da sing se thabiyu haidana parents sing amusung guardian sing mafam dagi hajari Langmaithet lamdam se semilonda aduki matik tuaba aduga aduki matik surno masaba hentu mauta hingba lamdam ne aduga lamdam masida atopa private school namta silaite lamdam masida government school sima kakta laibana marum moraga parents sing se macha singbu mahi masing tamhaning bagi mayaina warabasu oja walabasu mafam masida angang sing je tharaga mahi masing tamhanbani adubu oja sing awat laibana marum moraga parents sing da yamna nuaitaba amalai aduga loinana government school phagaran si harabade oja sing awat paje thabiraktuna Langmaithet upper primary school gi oja awat pase mapung phana pibi nabagi damakta mari lenba department gi leader sing damukta juni singjari awat po oja sing soidana athuba matamda 2026 ki session ase hobunang naba thabiyu hadna parents sing maikei degi hajari koina si pangthok chariba protest asi Langmaithet upper primary haiba school asigi awat po oja sing thabirak nabagi damak guardian sing parents sing pullaga phamjabani school aji hana matam amada kitang mutharure adu yam wana hona jaraktana khoije amu hauji haugatarapasida angang singje yam thawai yauna tamme thawai yauna tammi kansida oja singje hana oja maga lerambadai lawthok pigre hujing ari khakta leire pre nursery dagina class 5 phawba leibasida class ti taruk ni oja na mari yam wana oja singje maintain tawbuda yam ware kamaina tawrangadage haibadu mayam su adum khambirambani tuition tawbagi type ta ngang je minute 10 kun side amdana class ama side amdana class ama tawraga tae yam wana leire duma si punamak se koknabagi dama mari leinaba department na munna yengsinbiraga awat po oja se matam chana thabiro mamangdagi ju haiba yabuju hairaga laabani tharake di dum hai su thabirakte ado handaki chahi anoba session je nangnanaba thabiraga akoigi khungam khotarabaje yamna wai angang sing school like tamba chatnaba honabada akoigi kai hai tare lamje mafam jadabanina charangparom da thoju lapi sengmairom da thoju yam lapi yam wai angang sing je semilon ju yam wabanina ben da kai da tonga chapa private school da chapai khudong chabaju awaba yam ayong nei adu school matang akhoi yamna afaba thakta chawkhat hananaba parents sing ju honajage aduga mari leinaba sing ju mateng pangba yaba pangbiyu oja su soi soidana handaki session anobasida thabira u haina mayam yofamda mari leinaba singgi mafamda appeal tawjari